Imphal May 26 tha ani khara henbada ngairiba angang ama operation loiraba matung mayumda putharuraba tungda lekhidabadagi ngasi Sagolban Moirang Lairak machinda leiba Mother Care Children Hospital and Research Center da irang thokre Presna phangba pawgi matung inna lekhidraba angang nupa macha asi Kumbi Setupur Mamang Lekai dagi Khetrimayum Birjit Kumar gi machani pikliba angang asi hek chasin thaksin baga obana chingba tawbagi laina ama leibadagi hospital asida tha asigi kunithoida pukhalakibani hospital asida mathau tawba doctor na mathangi nimita operation tawki operation lorba matung ngarang namit jungba matung pungkhai rom chatpa matamda discharge tawkibani angang asi yum yauraba matung namidangda amuk hanna obana chingba tawrukpadagi hospital asida pau phaunabada karisu tawroi harakhi phibam adu lusilakpadagi nongalamdai pung 3 rom taba adwaida hospital kidamak haigalakhi ayuki pung 9 lom taba adwaida angang asi observation room da pusinbaga loinana ngamdana leikidabani haburama imung manungna angang asigi phibam lusilak laba phagba doctor singna karisu tawroi haina leithokpa asi laibak thibani thokdok asida chenariba doctor adu puthrakadabani haiduna irang haubaga loinana khoisaunaraba miyamna hospital asigi mingselna singba khara amang ata thonkhre